Chamaga kuntra mathoi suba Indian Oil Duran Cup ki Group C gi ngasi Khuman Lampakta sanakiba match amada Neroca FC amadi Army Red Football Team goal amata chanadana draw Chtkhrai match ki ahanba half ta team animak na goal chanba yaba khudong chaba fangnakhide adubu match ki anishuba half ta Neroca gi Lunminlan amade Thomiona goal chanba yaba khudong chaba sing goal da onthokpa ngamkhide Army ki goalkeeper Sonam Poraina match asigi man of the match taki lagliba August kuntrada Neroca na Hyderabad FC ga aduga August kunipandana Army Red na Trauga sanagani hayeng Army Green ga Sudeba FC ga Guwahati gi Indira Gandhi Athletic Stadium da sanagani amaromda Kolkata ge Kishore Bharati Krirangan dana East Bengal ga Rajasthan United FC ga sanagani